ꯄꯣꯛꯄ ꯁꯤꯕ ꯂꯨꯍꯣꯡꯕ ꯄꯣꯛꯄ ꯂꯨꯍꯣꯡꯕ ꯁꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯉꯁꯤ ꯅꯨꯃꯤꯠ 30 ꯁꯝꯅꯔꯒ ꯄꯥꯡꯊꯣꯛꯂꯤꯕ ꯃꯔꯤꯔꯛ ꯁꯨꯕ ꯑꯁꯤꯒꯨꯝꯕ ꯏꯪꯒ꯭ꯔꯥꯖꯤꯗ ꯍꯥꯏꯔꯒ ꯔꯥꯏꯠꯁ ꯕꯦꯁꯤꯁ ꯑꯩꯈꯣꯏ ꯄꯣꯛꯄ ꯂꯨꯍꯣꯡꯕ ꯑꯃꯁꯨꯡ ꯀꯣꯔꯣꯝꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯄꯔꯤꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯅꯔꯤꯕ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯑꯃꯗꯤ ꯊꯧꯔꯝ ꯄꯔꯦꯡ ꯑꯁꯤ ꯅꯩꯅꯩꯕ ꯑꯃꯗꯤ ꯃꯁꯤ ꯍꯥꯏꯔꯤꯕ ꯆꯍꯤ ꯃꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝ ꯐꯖꯅ ꯅꯩꯅꯕ ꯍꯧꯈ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯆꯍꯤ ꯃꯔꯤꯁꯤꯅꯁꯨ ꯂꯣꯏꯕ ꯑꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯒꯤ ꯀꯔꯤꯒꯨꯝꯕ ꯁꯣꯁꯥꯏꯇꯤ ꯑꯃꯒꯤ ꯀꯔꯤꯒꯨꯝꯕ ꯁꯃꯥꯖ ꯑꯃꯒꯤ ꯀꯅꯥꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯥꯒꯤ ꯅꯥꯠ ꯀꯜꯆꯔ ꯂꯥꯏꯅꯤꯡꯂꯣꯟ ꯑꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯗꯨ ꯃꯁꯛ ꯈꯪꯕ ꯇꯥꯔꯕꯗꯤ ꯀꯗꯥꯏꯗ ꯃꯃꯤꯡ ꯇꯥꯕꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯄꯔꯦꯡ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯃꯃꯤꯡ ꯇꯥꯏ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯁꯥꯒꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯁꯤꯡ ꯃꯈꯣꯏꯒꯤ ꯄꯥꯡꯊꯣꯔꯛꯂꯤꯕ ꯊꯧꯔꯝ ꯄꯔꯦꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯁꯤꯒꯨꯝꯕ ꯊꯥꯖꯕ ꯆꯠꯄ ꯀꯥꯡꯕꯨꯅꯤ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯀꯜꯆꯔꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔꯤ ꯅꯨꯃꯤꯠꯁꯨ ꯀꯜꯆꯔꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯔꯦꯁꯇꯥꯔꯅꯁꯨ ꯇꯝꯅꯤꯡꯗꯦ ꯃꯁꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯂꯝꯗꯝꯁꯤꯒꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯁꯛ ꯅꯥꯏꯔꯕ ꯑꯗꯨꯒ ꯇꯣꯞ ꯇꯣꯞꯄ ꯃꯈꯜꯒꯤ ꯑꯩꯈꯣꯏ ꯅꯥꯠ ꯀꯜꯆꯔꯁꯨ ꯌꯣꯛꯈꯠꯄ ꯑꯃꯁꯨꯡ ꯀꯟꯖꯥꯔꯕ ꯇꯧꯕ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯕ ꯑꯃꯁꯨꯡ ꯏꯟ ꯑꯦ ꯚꯦꯔꯤ ꯁꯥꯏꯟꯇꯤꯐꯤꯛ ꯋꯦꯗ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯌꯣꯛꯈꯠꯄ ꯑꯃꯁꯨꯡ ꯁ꯭ꯇꯗꯤ ꯇꯧꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯁꯤ ꯄꯥꯟꯗꯝꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯔꯥꯏꯠꯁ ꯕꯦꯁꯤꯁ ꯏꯪꯒ꯭ꯔꯥꯖꯤꯗ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄ ꯂꯨꯍꯣꯡꯕ ꯀꯣꯔꯣꯝ ꯅꯣꯡꯒꯥꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯑꯩꯈꯣꯏ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯏꯟꯅꯔ ꯐꯤꯂꯣꯁꯣꯐꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯆꯦꯜꯂꯤꯕꯒꯦ ꯍꯥꯏꯕ ꯌꯥꯝꯅ ꯃꯅꯨꯡ ꯑꯣꯏꯕ ꯌꯥꯝꯅ ꯗꯤꯞ ꯐꯤꯂꯣꯁꯣꯐꯤꯀꯦꯜ ꯃꯤꯅꯤꯡ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯤꯕꯁꯤꯗ ꯔꯤꯐ꯭ꯂꯦꯛ ꯇꯧꯏ ꯑꯗꯨꯃꯛꯀꯤ ꯅꯪꯒꯅꯤ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯔꯥꯏꯠ ꯕꯦꯁꯤꯁꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯄꯥꯡꯊꯣꯛꯆꯩ ꯑꯗꯨ ꯃꯌꯥꯝꯅ ꯍꯪꯕ ꯌꯥꯏ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜꯗ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯜ ꯕꯣꯔꯗꯁꯤꯡꯁꯤꯗ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯃꯁꯛ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯃꯁꯛ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯁꯤ ꯃꯁꯤꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯃ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯅꯥꯠ ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯋꯥꯅꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯥꯏꯇꯤꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟꯅꯥꯏꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯔꯥꯏꯠꯁ ꯕꯦꯁꯤꯁ ꯑꯩꯈꯣꯏ ꯍꯤꯟꯗꯨꯗ ꯍꯥꯏꯔꯒꯅ ꯍꯤꯟꯗꯨ ꯁꯪꯁꯀꯥꯔ ꯍꯥꯏꯁꯦ ꯁꯪꯁꯀꯥꯔ ꯀꯥꯔꯗ 10 ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯊꯧꯔꯝ ꯄꯔꯦꯡ ꯏꯪꯒ꯭ꯔꯥꯖꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯔꯒ ꯔꯥꯏꯠꯁ ꯕꯦꯁꯤꯁꯁꯦ ꯃꯁꯤꯁꯤꯡꯁꯦ ꯂꯣꯏꯅ ꯃꯃꯤꯡ ꯀꯌꯥ ꯃꯗꯨꯅ ꯀꯩꯗꯧꯕꯗꯒꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯅꯤꯡꯒꯤ ꯆꯠꯆꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔꯁꯤꯡꯁꯤꯗ ꯍꯥꯏꯔꯤꯕ ꯃꯁꯤꯗꯩꯁꯤꯗ ꯂꯣꯏꯅ ꯃꯃꯤꯡ ꯇꯥꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯂꯣꯁꯣꯐꯤꯀꯦꯜ ꯑꯣꯏꯕ ꯀꯟꯁꯦꯞ ꯑꯗꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡ ꯌꯧꯕ ꯋꯥꯈꯜꯂꯣꯟ ꯄꯨꯝꯅꯃꯛꯇꯣ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕꯁꯤꯡ ꯃꯃꯤꯡ ꯇꯥꯏ ꯑꯗꯨ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯩꯈꯣꯏꯅ ꯊꯥꯖꯖꯕ ꯑꯩꯈꯣꯏ ꯄꯥꯔꯝꯆꯠ ꯄꯨꯔꯝꯆꯠꯀꯤ ꯑꯩꯈꯣꯏꯅ ꯑꯗꯨꯉꯩ ꯀꯩꯅꯣꯉꯩꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯩ ꯅꯋꯥꯏ ꯇꯥꯝꯅ ꯇꯥꯝꯅ ꯍꯧꯕ ꯆꯦꯟꯊꯠꯂꯤꯕ ꯏꯆꯦꯜ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯃꯁꯛꯁꯦ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯄꯔꯦꯡ ꯑꯁꯤ ꯃꯁꯛ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ ꯃꯗꯨꯒꯤ ꯄꯥꯟꯗꯝꯗꯨꯅꯅꯤ ꯃꯗꯨꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯇꯧꯖꯩꯕ ꯑꯃꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯈꯔꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯗꯣ ꯈꯪꯂꯥꯡ ꯃꯔꯤꯅ ꯈꯥꯖꯤꯟꯕ ꯑꯄꯤꯛꯄ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯈꯔꯗꯪ ꯈꯪꯕꯒꯤ ꯑꯣꯏꯕ ꯇꯥꯕꯅꯦꯕ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯀꯔꯤꯒꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯁꯤ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ ꯌꯥꯝꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯃꯁꯛ ꯈꯪꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦ ꯍꯥꯏꯕꯗꯣ ꯃꯗꯨꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯁꯤꯒꯨꯝꯕ ꯑꯁꯤ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯍꯦꯟꯅ ꯁꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯀꯅꯥꯒꯨꯝꯕ ꯁꯣꯁꯥꯏꯇꯤ ꯑꯃꯒꯤ ꯀꯅꯥꯒꯨꯝꯕ ꯀꯜꯆꯔ ꯑꯃꯒꯤ ꯃꯁꯤ ꯃꯁꯛ ꯈꯪꯅꯕ ꯁꯦꯟꯁ ꯑꯣꯐ ꯕꯤꯂꯣꯡꯒꯤꯡꯅꯦꯁ ꯃꯁꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ NEP 2020ꯅ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2020 ꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯁꯦ
ꯑꯩꯈꯣꯏ ꯅꯥꯠꯀꯤ ꯑꯣꯏꯕ ꯀꯜꯆꯔꯒꯤ ꯃꯁꯛ ꯑꯣꯏꯕ ꯄꯣꯠꯁꯦ ꯄꯣꯏꯟ 10 ꯏꯁꯥꯒꯤ ꯄꯣꯏꯟ 10 ꯈꯛꯇꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ traditional knowledge ꯑꯩꯈꯣꯏ knowledge system ꯕꯤꯂꯤꯐꯁꯤꯡꯁꯦ ꯃꯁꯤ is a part of the curriculum ꯑꯣꯏꯅ ꯌꯥꯎꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯃꯁꯤꯗ ꯑꯩꯈꯣꯏ ꯀꯣꯂꯦꯖꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔ ꯌꯥꯎꯕꯤꯀꯣ ꯀꯣꯂꯦꯖꯁꯤꯡꯁꯤꯗ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯔꯦꯁꯔꯁ ꯌꯥꯎꯕꯤꯀꯣ ꯑꯅꯤꯃꯛꯁꯤꯒꯤ ꯑꯣꯏꯅ ꯃꯁꯤꯁꯤꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯁꯤꯗ ꯇꯉꯥꯏꯐꯗꯕꯁꯤ ꯀꯔꯤꯅꯣꯗ ꯃꯥꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯃꯅꯥꯠ ꯀꯜꯆꯔꯗꯣ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯗ ꯈꯪꯍꯟꯕ ꯑꯃ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅ is a matter of policy must yaw 2020 national education policy aduna ngasi tamnaba hore ekoi nati masakuna culture masakuna policy haiba se ekoi asai 2021 ni ekoi se ekoi haiba yaise basis dawri base tamai base mase ekoi haiba NEP 2020 is yawa is a part of masa amani ꯑꯁꯤꯒꯨꯝꯕ ꯃꯁꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯂꯣꯏꯅꯃꯛ ꯀꯥꯟꯅꯕ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤ ꯉꯁꯤ ꯐꯥꯎꯗ ꯃꯔꯤꯛ ꯁꯨꯅ ꯄꯥꯡꯊꯣꯛꯄꯁꯤꯗ ꯑꯍꯥꯟꯕ ꯌꯥꯝ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯀꯦꯟꯗꯤꯗꯦꯠ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤꯒꯦꯠ ꯍꯥꯏꯗꯅ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝ ꯑꯃ ꯄꯥꯔꯇꯤꯁꯤꯄꯦꯠ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕꯗꯤ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯀꯜꯆꯔꯕꯨ ꯁꯥꯒꯠꯄꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤꯕ ꯄꯨꯟꯁꯤꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥ ꯌꯥꯎꯕꯅ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯁꯤꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯣꯞꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯑꯩ ꯈꯪꯖꯕꯗ ꯑꯩ ꯁꯥꯖꯕꯗ ꯃꯗꯨ ꯂꯩꯖꯩ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃ ꯑꯩꯈꯣꯏ ꯎꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯦꯟꯆꯪꯂꯣꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯒꯤ ꯐꯕ ꯐꯠꯇꯕ ꯑꯗꯩ ꯈꯦꯟꯆꯪꯂꯣꯟ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯐꯕ ꯊꯕꯥꯜ ꯑꯃꯗꯤ ꯀꯩꯅꯣꯔꯣꯝ ꯍꯥꯏꯗꯤ ꯏꯪꯒ꯭ꯔꯥꯖꯤꯗ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯑꯦꯁꯄꯦꯛ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯀꯦल ꯑꯦꯁꯄꯦꯛꯁꯦ ꯑꯗꯒꯤ ꯃꯥꯏ ꯊꯥꯖꯕꯒꯤ ꯃꯇꯨꯡꯗ ꯂꯣꯏꯅ ꯄꯥꯡꯊꯣꯛꯏꯕ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡ ꯆꯠꯅꯗꯕ ꯊꯥꯖꯕꯔꯣꯝꯁꯦ ꯃꯥꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯅꯣꯔꯝꯁ ꯃꯥꯒꯤ ꯆꯠꯅꯕꯤ ꯑꯗꯒꯤ ꯃꯥꯒꯤ ꯊꯥꯖꯖꯕꯤ ꯃꯈꯥꯗ ꯆꯠꯊꯔꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯉꯁꯤ ꯃꯁꯤꯗꯩꯁꯤꯗ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯁꯤꯁꯤꯗ ꯈꯦꯟꯆꯪꯂꯣꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯟꯅ ꯌꯥꯎꯔꯛꯄ ꯃꯁꯤꯃꯛ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯋꯦꯜꯀꯝ ꯇꯧꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯔꯣꯏꯕꯗ ꯑꯄꯤꯜ ꯇꯧꯖꯒꯗꯕꯅꯤ ꯇꯧꯖꯔꯤꯕꯗꯤ ꯉꯁꯤꯁꯤꯗ ꯔꯤꯐ꯭ꯔꯦꯁꯔ ꯋꯥꯔꯛꯁꯣꯞ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟꯁꯤꯡꯅ ꯈꯪꯖꯕ ꯈꯔ ꯃꯁꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯖꯕ ꯃꯌꯥꯝ ꯇꯥꯟꯅꯕ ꯑꯁꯤꯁꯤꯗ ꯌꯥꯔꯤꯕꯃꯈꯩ ꯑꯩꯈꯣꯏꯅ ꯃꯁꯤꯁꯤꯗ ꯄꯨꯕꯤꯈ꯭ꯔꯒ ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯇꯩꯁꯤꯡꯁꯨ ꯃꯁꯤꯕꯨ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯄ ꯑꯩꯈꯣꯏꯁꯤ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯀꯩꯅꯣ ꯇꯧꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯕꯒ ꯂꯣꯏꯅꯅ ꯋꯥꯔꯛꯁꯣꯞ ꯑꯁꯤ ꯑꯩꯈꯣꯏ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯅ ꯃꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀ꯭ꯂꯥꯁꯁꯤꯡꯁꯤ ꯇꯧꯒꯗꯧꯔꯤꯕ ꯋꯥꯔꯛꯁꯣꯞ ꯑꯁꯤꯗ ꯁꯔꯨꯛ ꯁꯤꯍꯟꯗꯅ ꯑꯃꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯈꯪꯕ ꯌꯥꯕ ꯄꯨꯝꯅꯃꯛ ꯈꯪꯕꯤꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯨꯝꯅꯃꯛ ꯄꯨꯛꯅꯤꯡ ꯈꯨꯝꯅꯖꯔꯤ ꯅꯣꯛꯆꯔꯤ ꯃꯁꯤ ꯋꯥꯐꯝ ꯈꯔꯁꯦ ꯑꯩꯅ ꯍꯦꯟꯖꯤꯟꯖꯔꯤ ꯊꯦꯡꯀ꯭ꯌꯨ